Akoi Khemchand akoi na kayam am thaja doino hai report am sum le. He is a well matured politician am khakni khange khoi. Haidi mana kano dagi magi life kano horo kusam struggle tawrakanda horakanda Assam the land tawraga Assam the magi chhatra marakta minister oiba mayam ma yaroktana masi yamna renowned popular figure am khakni. Manipur tholaga DRPP gaina hogdoi si man hogdok ma yawri ne hogdok pada moi si yamna anoba politician amani haina koina lobu su yadde aduga mana BJP yaw ki ba du party democracy ni everyone can choose but moi political party no dugi wane hanging wafam di premcha kano se khoi ki husiki Sri Khemchand na chief minister oraga Manipur gi irang si lusin gadori pra yes aduga moina Sri Khemchand legislature wing party khali sigi maram sina karigino ani thongna kun yengbe karigino bada se akhoi gi Manipur gi irang si loisan gi hai taragadi karamba chief minister ama change have matamda politically yamna committed oiba aduga Manipur sibu santi porkna bagi damakta mathwai senga tamoi sengna hona jaba aduga center na haire ena su hekta akhoi gi Manipur gi integrity de kai ga daba laiminari ba akhoi gi Zakano the Giko lising any whom the gain a leminareba, the Gi Adukara Tang of the Chani Chahungi, among the Gileminareba, Quay community Tuan Bus, Singsiki, Marakan Sisanaba, Propungamba, Aduga Masideshida, Kenava Tamdana, Duna Zadugi Zatani, Duna Dugi Zatini, Havagi Kenava, Amata Tamda among the Magi political will, Amagaluna, Centergi interference, Mawa Lodaba. Ama changa kanda state ki federalism gi magi koi gi magi state list piriba magi provision do ningti jana chalai ba ngamba dugumba sia committee chief minister amari change ba ozana budi mayam haibi riba sing do hoi moi loina mak hariba kano se quality se loin chelambe ba adu why they say that center na khalak pa leader do da koi inni na chakri ne ba aduragadi center na khalak pa leader da inni na satli ba kangu duna center na khalaba matumda mabu natraga mahakpu khoi gi center gi keno sida ya brai makata ba oh magi center gi keno sida khoi gi center na interference torokpada ma keno to ngam gada madu kamai tackle tawduri akoina munamangna khangna wafam amadi central government na Manipur gi issues yam seriously logde makoina logdaba maram oirakanda suspension of operation unconstitutional oiba India ki constitution the piriba provision sing nathairikanda suspension of operations is signed tawrimneba all right about NSN I am ga kenogadi moidi keno tan baneba moidi sovereign state ama tan baneba sovereign state taliba kanghu duga wari sanabaduna another means ni Indian constitution gi manungda constitution piba provision gi makhada akhoi gi separate administration natraga union territory piu haina demand toriba kanghu duda AK47 paihan ba yai na piriba potsibu karamba technique no karamba keno no ba Madagi area da akoigi kenosida support tawraga leiraga akoi sikari aduna ni su khangim natro khoi aduna adugi dosum sathal leirkanda Sri Khemchand hapa ise Sri Khemchand na kayam ningtamna Manipur state ki chief minister oiba ngamgadage masagi concurrent list ki wafam lakani adagi state list ki wafam lakumatam adudagi union list ki wafam lakumatam union list ki tawraga magi state list federal structure da piriba magi tawum thokpa thabak singdo ma kano tawbu ngamgadraba for example Mana chief minister oiwe na khalasi chief minister se khallen khalasi ma haing chusampur chatpa ngamgadra security na thingoi security na thingbada ma changba ngamgadra maramdi matam amagi chief minister former chief minister Sri N Biren Singh na khoi bom thadarakpada yamna kanna sokpan nangba mafam do adurai du mana changchen da hona matamda as per the kanogi home ministry dagi order na ma bok to thing here ba adugadi direct interference tawrakanda akhoi governance to gaina ba dum moisu sinbada amane ba aduna hujik laidi akhoi na kari gi dabakta popular government ama pame hai matam akhoi popular government si leiragadi akhoi gi si santi orakani leiriba akhoi gi proxy element sing si takthokini adagi leiriba akhoi gi su hariba illegitimate oiba ko jumba su hariba pose abrogate takhokanda hoi moi legisnu no moi do lo ko lo boy decision to moi kano to
Sit-in protest to release a look at Sukai, release a person no by Yarigo from there. Koi ko mi ngarang nan chat kiba rally du kana na nomoi pai ge kana thang pai ge karam ba koi head space law ba ge lichai pai ko yong li aduni yam santi wi na koi ge tawe ba adu mai na santi wi ba mo to moi su moi demand ta lo ba democracy ni demand tan ba da koi kem thing de but nomoi ka pa ga mi ha la ga koi nam pu da munni hai ba ge demand da saugat li hai ba se ab koi event kaya amada incident kaya amada khangrabani nganu khongi dura nongmai bom phum amaga tori du security nga ga leiba mafam amaga ta phum mimni madu moi support yaw dragadi moina support tawdri ngamoi ba aduna hiding iba wafam di laiba pochida hapai ba anoba chief minister high legislative wing leader se sina hayeng mana thabak taw matam da ma se madi moina khanbiraga chakani moi ma se dai khal chakibna teba moina khanbiraga kan tawbani na chakibani na mana kayam kanomana manting thokpa chief minister moina thabak tawba ngamgadage ado mana state punma konjan bangam dori bra aduga plus center gi interference da mana madu thugai ngamgadori ba haiba pot tuneba because democracy ki khanbam thokpa niyom du pungthu thugai rakanda moigi chatnabini na moina khalakpa pot ni na moina haibadu dum inbagi ingadabani haibagi pot amadi adum leiba dumaina taweba aduga amana election kano se saka se semagasu it is only akoi chahi amaga makhai phadre ko aduna by October November da kano tholakani notification tholani adedi code of conduct leigrani ada tha tare chida say for example tha tare nipan chida chahi amada governor ngam do photo governor central ruling na governor directly without any political interference me makakni madugi potung ngam do photo ma tha tare te kamai losinduno losindraga di BJP gi live kari oigani siam chong hangbe aw from ne ba adu masi ha he nai na Khemchand si Yumnam Khemchand ma khalak pada he is perhaps the first person to visit ko koi gi kuki gi kano kem relief kem changa ga mui wa pa nainaru ba mi makakni yamna kano gi khena badi tham do mi ni hani poti mana tawni potu da som de piraka do interference tuna magi kano singam gaduri ba haiba wa pham duni oja hujik lai ri ba hujik kan mi pham ju pangthu i manung da chapcha ba magi port official si oine haiba thok pa lai tri du mayam hujik panari cm kanan oigani habna chinga mayam lai tuna lengak chem bigi changsil lai ba khongthang ki da mamang da kyarak khana tawbre aduga dum mai pa khidre handa kisida kayam successful oina semani haibigi oja ki thaja ba wang lai aduga who will be the new chief minister kamai tham bini oja lengak semba haiba si khoi gi party amagi majority phangba people's mandate phangba adugumba kano amagi di state amagi di lengak tu matam khara president rule thamuragasu amuk semba haiba si makoi gi prerogative orangani haibadi sem dragana makoi gi mangjaba natragana semaga mangjaba haibasu nainaramgani adubu mamang da koi gi tongan ba BJP gi MLA sing adagi hanagi former minister sing na singba adagi chief minister yauna former chief minister yauna kayara khanna kaurakanda wari sanaki belegre ayama matam da madugi speculation si akoi da legre si lengak si ama thamna ba honu na bagi damakta BJP central leadership na changjili haiba wafum duni akoi da legre si adubu tengang kaya da koi gi chahi ama sida haita ama pharakadoro basida marakta lengak semna na bagi akoi keno preparation tawre habana chingba from kaya media da phongdok tragasu keno dadi amukta koi gi keno dadi media dadi moina keno tawni lengak seng ne phongdok tragasu manung dadi amukta lebak semna na bagi procedure se akoi na u da ba haiba tare aduga semak pa yabagi pochisu akoi da kaya leigide matamduda adugi maru eba maramam kakti Manipur is on crisis Manipur si akoi gi turmoil lei adudagi Manipur si da adagi constitution of India da piriba magi akoi gi fundamental rights sing adagi tongan ba akoi gi provision sing si violate tawba adagi plus madu keno crumbling torokpa ningthi jana chalai ba ngamakta badagi madu gi pot to fractured or
constitution ki provision khara manipur da tairibdu madu mending tawnanabagi damakta president rule si lakhibani haina su akoina lawba dum yai ado president rule thambasi matam chupada akhoi yam sanga thamnade matam khara chammakanda akhoi potsi sandai narakanda lairiba laibak tu karigumba in the interest of political party duna masigi da lairiba laibak si akhoi political party ki mandate phangde kaina khanba oiragadi already masi dissolve tawgibu yabani adu dissolve tawdana thammakanda animated suspension da thamaga matam khara yam lairibasina maramdi BJP leadership tasu somehow moida lengak se BJP gi oiba mandates leigibanina masi amuk restore tawraga amuk reinstall tawbai se yamna khogi maram chaba moigi strategic kano political khogi electoral politics ki strategic amadi oribane ado handaki mamang da kogiba sing mamang da phanggiba sing aduga mamang da manipur da laaga even law and order gi situation lebak semba yaragadra kaina nainabada akhoi thajana politically related oidabada government side gi AK Misra akhoi gi ngasai gi akhoi gi kano tawriba handling tawriba seize kari haini suspension of operation gumbagi mayam si handling tawriba mayam si bok la kanda CSO mayam go wari sanadana adagi masigi kamaina akhoi gi solution porpa yani ka haibagi mayam ma ta khre ta gi ba matam du su political kano da kano gi kano sida koi lebak semba yabagi report se pi da bana or batai lebak sem na gi process am ta sangsilak lise adubu hojik si chahi ama percent rule se chahi ama pharak pa haiba si chahi ama sidagi sangdege hai taragadi it should be akogi kano akogi national emergency akogi partially lauthoba kanda another 2 years sangdok pa yabagi pot lay and on the recommendation of the election commission of India na tawrakanda amuk sigi pot se sangdok pa yabagi pot ti adum leibani na sangdo oi hainingai su leitabagi pot amadi lei adubu urgency di haidi strategic importance of the BJP di sarkar same isi mokoi importance oyane lawi aduga luriba amana sarkar se semaga crisis se manage tawba ngamdraba solution porokpa ngamdragadi maduna mu BJP kari mangjaba haisu khalamgani aduna koina ngarang bhaubada February 2 bhaubada leramiba keno sida meeting ji kauraga sarkar semba natraga semdaba ani si moya kupna khanarangani aduga semagana kaidoba semdragana kaidoba haibu magom da changa kanda maybe moida kariguma khara torokadaba malambani adu February 2 da khogi mogi parliamentary board na BJP gi parliamentary board na haiba tare khogi hujik leriba kari tarun chuk haina ma khogi legislature wing gi party leader khananabagi damakta appoint torpasina February 2 da torpasina akhode yam kanna keno amakak kitang thajaba ma lerisi handakti soidana lebak se semnanabagi moide attempt torabra haibagi pot amale maruina makhoi kogi bisidi sambit patra na kauri na haigibani central leadership ta ayamana MLA sing na phongdombada sambit patra na phone tawrei aduga khoi chatpani haibani sambit patra itself si akhoi in charge or masumagi matam chi loisilakpa aduga mana akhoi gi post si phajana keno tawbada handle tawbada akhoi failure oigiba mayam ama ugi habtare adun marakna maram oirakanda sambit patra na kauraga tawbasida akhoi na so dum khanagi sambit patra ga kauraga sambit patra na chair lawraga tawba meeting dudi it will not be the final decision of the central leadership kaina akhoi na khangiba sule adubu adugi ona tainabada haibadi mana ko buduna pungani gi mamanga lao haibani akhoi na khanbada pungani gi mamanga lao haragadi pung ani gi swaida meeting ga tawdong mal le haibtare aduga ona tainabada ngarang kano se ngarang maksi akhoi gi meeting si tawgiba ngamgidre yaithokpagi maram che moina mayam pi MLA sudi haibagi maram chupi aduga atop loina surakana tawgadabani haibagi maram chupi but to me ngasi pung ahumda lepambani ngasi pung ahumda lepambani meeting se adagi hujikta habibadu pung mariga mini phumga habibani na aina tajaba source di pung manga makhai dagi tawni na taje meeting se BJP adusu BJP legislature wing gi oiba legislature party gi oina adugi matungda pung taretta NPP yauna NPF yauna atop party singsina pung taretta meeting tawni habagi aingonda adumaina information leijai madu masi source ni masi kam chumano habdudi adubu
ꯄꯤꯔꯛꯏꯕ ꯄꯣꯠꯇꯨꯗꯤ ꯌꯥꯝꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯁꯣꯔꯁꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯨꯝꯃꯦꯅ ꯈꯟꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯐꯠꯂꯥꯎ ꯑꯣꯟꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ if ꯃꯤꯇꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟꯁꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯋꯥꯏꯗ ꯌꯩꯊꯣꯛ ꯌꯩꯁꯤꯟꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯇꯧꯔꯛꯏꯕ ꯑꯗꯒꯤ ꯇꯔꯨꯟ ꯆꯨꯛ ꯍꯥꯞꯄꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯎꯕ ꯑꯃꯈꯛꯇꯤ तसेंगना बीजेपी की सेंट्रल लीडरशिप ना मणिपुर गवर्नमेंट अमा पीआरसी नत्तबा पॉपुलर गवर्नमेंट अमा मणिपुर थमननबगी अखोगी कनोसे याम कन्ना होटनै हेबसिमदि अदुम तारे मसिदा लाइसी करी लाके लीडरशिप क्राइसिस लाई मोय खुदिमंगना हाई अखोइदी सेंट्रल लीडरशिप ना हापकप लीडर दो अदुदा लोइ सपोर्ट तौनी हाई अदुबु हाइरगसु सपोर्ट तौनी हाइरिबा खुदिमकसे चीफ मिनिस्टर लोइना ओइनिंगबा चीफ मिनिस्टर वो ओइनिंगदब एमएलए कना लेगे चीफ मिनिस्टर ओइनिंगदब मिनिस्टर कना लेगे वोट कार इसे मा आइदर पावर पाइगे नत्रगा चीफ मिनिस्टर ओइरके हाइबगी पोट मयाम लेबा अदो फर्स्ट टाइमर गुम्बददी अदु मदु तौनदे तौबदु सम 7-8 टाइम्स कार अबा 3-4 टाइम्स कार अबा 2-3 टाइम्स कार अबा दुगुम्बा कनो सिंदी एमएलए सिंदी मोइना वोट खोमबदा अया मनसु तौग्रिसे आई चीफ मिनिस्टर ओइदोइनी मिनिस्टर ओइदोइनी हाइबना सिंगबा मयाम अमा तौर तौगिबनिना चीफ मिनिस्टर ओइबाइदोनी अदु चीफ मिनिस्टर ओइबसि लोइना पामे अदु मोइ मयाम मरक्सिदगी कनानो चीफ मिनिस्टर खंदुने सियंग मतमदा अखोइना मोइ सिंगसे क्वालिफाइड ओइदे मोइ वांगांबा हई हईते काइना अखोइना स्वाइदा क्रिटिसिजम तौबगी अखोइ थोइना दका ओइदे मरमदी एवरी इलेक्टेड पर्सन मोइसे पावर अमा लेजदना मोइदा हे मोइदा क्वालिटी अमा लेजदना मोइदा विजडम अमा लेजदना मोइदा मोइगी ओइबा मोइगी कई हाइतारे लेबाक्सी भोट काबा ngambagi caliber अमा लेजना कारकपनिना दे आर ऑल अखोइ मोइदा कनो ओइबा चीफ मिनिस्टर ओइबा याबगी पोटी लोइ लेयेबा अदुबु मोइगी हाइसिंगबदुना मोइ एमएलए म्यामदुदगी मोइना खंगलगा मोइना लीडर ओइरकांदा ओइबदुना अमनेबको अदुबु बीजेपी गी ददी मोइना याम तोइन हारिसे अखोइना खनगदब नते मोइना खनगदबनी मोइना खलकपदुदा अखोइना ओइगदबनी हाइबदिना कना कनाना बीजेपी कनोसे कनो से चीफ मिनिस्टर से करिगुम लेजिस्लेटिव विंग की पार्टी लीडर है से कना कना दा हापकनी है से यामना कोई अरुबा याम पंगाई लाइबा पोट अमा नते अदुबु याम नौनिंगबना बीजेपी की हंदक शेखर से करि रेखा गुप्ता हापखिबसे सिदै सिदगी येंगुरगदी somebody unknown not popular among the कोई कनो सिदा public spare सिदगा popular ओइदबा अदुगा हाइदि अदुम हाइजबा अदुगुम मी अमगा दोलो पिक अप तोरगा पिक एंड चूज द हमा लीडर ओरे नो यारो हाइरकद्रा हाइबा सिसु दुम लेबा अदुबु हंदकि कनो सिददी क्राइसिस सिददी याम लुबा मना अदुमाइना क्राइसिस लेतो फ्रॉम द बीजेपी न चूज तौबुदुदी मदुगी फॉलो तौबुदुदी याम लायबा हंदकि मणिपुर सिददी कमाइन तौगेदा somebody कोइना खितंग कनो ओइबा यामना कोइगी लेबाकी इशू सिदा यामना थमोइ सिंगना होनबा मयामसु यावी अदुगा होनदबा मयामसु यावी अदुगा होनदि होननिंगगा मपान थोक्तबा मयामसु यावी हाइरिबा सिंगसिगी मरक्ता अइना ओइगदबनी हाइबगी मुनफम मुनबगी पोट मयाम अखोइ चरांगनबा मयाम उग्रे अदुना मसिदैसिदा मी अम खलपिक एंड चूज ते खलुबा मतमदा मदुना मरम ओरगा बीजेपी गी मैंडेट पीपल्स मैंडेट फंगे हारिसिदा मथंगी इलेक्शन दा बीजेपी गी कनो सिदा याम चावना इम्पैक्ट लाकदरा काइना खलमबसु अदुम लेरंगनी अदुना खनबदा याम लुबा पोट अमदि अदुम ओइगदोरि अदुना अखोइना मसि एबीसीडी सिने हेक्ता ओइनी काइना अखोइना हेक्ता हारुबसि हेक्ता हुजिक ngανमल्ली हाइतारे unless and until मोइगी कनो सि मीटिंग सि लोइरबाउक्ता लाउथोरक्तबा याय मरमदि आइनी इसामंगना थेंगहौना होबा पोट अमा खक्ता मतम अमदा अखोइगी श्री 2022 की इलेक्शन द ओरमानेको कनोगा कन्ना अखोइगी श्री बीरेन सिंगा श्री बिश्वजित का अनी सिगी मरक्ता आइना चीफ मिनिस्टर ओइनी हाइबगी मोइदबुदि हाइनरमदबा याय मपान याम गान गांगनगिबा लेयेबा अदुदैदुदा मोइसि लास्ट आवर द मोइ पुलप लोर मतुंगदा सोमदा केम तौबगी वाफमद लोइ तोगा मोइ अहुम कौवे होम मिनिस्टर ना मोइ हम कौई कौरीबा सि कना कना कौगे हो मतमदा श्री बीरेन ने श्री बिश्वजित ने श्री खेमचांद ने मोइ हम कौवेबा मोइ हम कौरगा मिनिट 15 मुक कुन मुक्की वारी सानरगा थोलागा मोइसे हल्ले नोंगानबगा अखोइगे निर्मला सीतारामन जी लाकांदा चीफ मिनिस्टर अदु ओइरे ना लाउथोय अदुगी नुमितुगी चटपदु फक्ता एवरीबॉडी वे आर होपिंग दैट दे विल बी द चीफ मिनिस्टर मी खदि मक्ता मोइ हम मक्ता आई चीफ मिनिस्टर आई पुतनो ओहाइजे लोइ लेयबा
adubu adala aga center na lautho mo photo chatne ba aduna handa kisida Delhi da mifam sil lore kan na bana leader ni na lautho kadoribra natragana pura khana lore kan da keno da manipur da laga bhavan da changaga stake claim to godoribra haise so wahangam ni maramdi akoina mamang da kitang khara hena kitangi mamang da ta ki podam da keno gi khoi central government gi union minister maming khoi da haiba madu subject to correction Piyush Goyal si governor gi keno da potang mari natraga manga da lakani haiba gi keno amaleramne moi lakpa haiba si ma lakpa haiba si magi purpose si government si form tongna bagi pot amakakta laktorini home minister na lakpur di maybe in about the crisis consultation gi obe adubu minister gu form to bagi pot lakuma sidadi moi oina la eba moi lakani haiba gi provision amal keno ma appointment ama leiramne haitare aduga keno sing da su kai hani intelligence source so dum agency sing na khoi da harak pada adumaina leiram ki adubu ngarangi moi changraba matung dagi di ka kari ma lakani haibasigi potse pura amuk silence leiki aduga lakadra la oidra haisidi after this meeting the khangadawni haiba ma hairibani na prepared ti tawre semna ba aduga sembasi phagadra pharoidra ise kupna khanara kanda meeting sina karigumba resolution ama porokpa ngamdragadi adugi plus ngasai mi ama ka keno khalakpa matamda lakadoriba cracks in the BJP do BJP ki leadership na pamoyeba aduna who will be the chief minister haise siam aruba mo oini aduga amana chief minister si oira matungda hapa ma matungda manipur ki crisis se solution porakadoribra haisu achaw wangamani hayi no even the governor's rules in about the manipur ki crisis se hujik loisimba ngamde buffer zone ne na moina claim tawriba exist su tawba yadaba law gi matungina su handokpa yadaba except in the protected area khara di yai Shanghai gi sidai sida changba yade masi buffer zone ni mi changba yade ka haiba protected area khara le aduga Andaman Nicobar gi da si changba yade adum buffer zone khara sembe aduga international boundary makta kano ani khana taragadi marai da buffer zone thamaka na peace building process chate badu state amagi manungda community sing hingminari be marak sida khaido khaijin tongnana ba buffer zone ka haiba pot ama sinna ba si yaroi na koi tawgudagi mayamna lawnarak padagi even kano na government na bhokta buffer zone ko ba leite exist tawde na haigrabane ba aduna adubu tongan tongan interpretation ni changdi changna diridna changbu su yadridna security masana thingi dana adugu ma ama leina crisis di loidri banina chief minister ama lakanda anu wa hap kanda madu loigadoribra haibagi acho wang ama leibanina madu ngamba kana hapkani hebnasu akoi khannarambe aduga ngamoidabo radi madu hapu matamda manipur da leriba turmoil hana dagi lerise popular government laga hena phagadra haraga chap mane karimta hogba leite ba wakhanda lei hitaragadi adu ergadi kamai tawgadagi haida lakaduriba popular government sida hena khoigi kanosi miyangi oiba achoba pendabagi kholau koina handakta kokomina utkibududi santi gi pendabagi kholau ni santi gi nataba santi gi sakhaba matungda tarakpa kholau mayam thengnagre khoi yamna sathi ba adugumadu lakadra haibagi pot mayam di khandarambe aduna we cannot simply koina assume tawbada kitan ngan malli haibtai okay sir thank you so much ajiksi who will be the new chief minister haibasi araiba wahang answer pa khumamadi oiroi dawri hujiksi duga center gi decision na lep kadaba pot ama oibana aduga chatkriba akoi sigi MLA sing haitare legislators sing elected representative sing gisu akoi adigi amata yetna ba yaungdana ade khalakpuda yarani haibagi moche phongdokpa dumak leiragasu auji very unpredictable khanghodana center gi decision amada mayamna panda riba speculator ribsina taba am hekta hapjelakpa yabai posu adumak adum lei aduga huji meeting ji loidrim dana ozan su thambi ki akoi kuda kalauk thorak panda ka ngasi meeting sigi matunga lepa ba matung dasu akoi gi adugi hek matunga natana matang numi khani leraga akoi se manipur da chatki myam da la matungda loina maga akoi gi stake claim tawrakanda lokthorpa ya hebagi adugumba gi thaja basu myam am leire loina na hujik ozan su thambi gi duga NPCC ki president su dum phongdok wafam si kai gumba popular government si la matungda su manipur thu iba irang si loisinba ngamgadra ngamoi maramdi unless and until akoi gi center na adagi huji proper road map udri aduga center gi meeting chining thina changaga masilo silagi habigi ari paduma leite phongba popular government ma la aga su
मधुगी अरेंजमेंट अदुगी प्लान सिंगु लेते तारगदी डिसीजन फजन लौग तार इरान की लोशन बंगम है वफम से तुमक लेरी सोर्स तक हुजे फंग पाव मना अखोगी युमनाम खेमचान अखोगी हानसु मयामना पानबदा दुमक माइ ममिंग से काउंट तौरगा यावबने हाइतारे तुना अनौबा अखोगी लीडर ऑफ द लेजिस्लेटिव पार्टी की चीफ मिनिस्टर से हांगना ओइरबा यारे हबे यामना थाजाबा अखोगी सोर्स हुजे के फंगबा पाव मसु हुजे ले ब्रेकिंग न्यूज हाइतारे अना आई ओजारिंग कुदंग लाक्ति ओजा सिगे लेटर कांदा हुजे ओजा माइ बोना थमगिबसी थमबिगिबदो अखोगी पॉलिटिक पार्टी की इंटरेस्ट अदुगा अखोई मतम सांगना पॉलिटिक्स की वाक तौरपा अदुगा लोइनना अखोगी मेजोरिटी की सपोर्ट अदुगा मतिक चाबा कंपेटिबल होइबा कैंडिडेट से कना होइगनी नत्रगा अदुगा अखोगी अमगिसु लोइना म अखोई से काइदना बा हाइतारे सिगी पुलप येंग कान थैदा ओइरकप याइ हाइबगी मिंग खरा ओजागी हुजि थमग्रे अदुबु हाइरिबा ममिंग सिदे पनग्रिबा मंगा से याउदबा अखोई हुजिक सी अखोगी सोर्स तक फंगवे मतुंगिना युमनाम खेमचान सी लेजिस्लेटिव पार्टी की लीडर ओइरबा यारे ना हुजिक तफंगबा हॉट न्यूज ब्रेकिंग न्यूज ने तुना ओजा रिंकु लाक्टिगे ओजा मैमना पानरी बंगसाई हाई की बिदो जा कोगी ngасai gi as in case of Delhi rekha gupta hapaki damna kanano khangdabam hapak pai natraga and akoina panari be se yaurakatra haibana tingbagi akoina lei hibdo hojikti sigi pochim hojik yam thajaba wangna akogi kanu se lai re haitan tuna oza gi mot ama thambiu sai metan do sa yam chume haisu hojikta haibiri ba keno do paudu phange kadai bo source ni aduga moi notification thokpadi leite Yumnam Khemchand bu akogi legislative party meeting sigi legislature singi leader hype tare makhalle chima aingona su paw hojik ta lai laiba pot si hojik su Khemchand gi memda bomla thadana khotna akogi celebrate tawri aduna khandi khan gare khalli se akoi Khemchand da koina kayam am thaja doino haiba pot am sum le he is a well matured politician amakhakni khange khoi haidi mana keno dagi magi life keno horok am struggle tawrakanda horakanda assam da land tawraga assam da magi chhatra marakta minister oiba mayam ma yaroktana masi yamna renowned popular figure amakhakni ade manipur tholaga DRPP gaina hogdoi si man hogdok ma yawrit ne hogdok pada moi si yamna anoba politician amani haina koina lobusu yade aduga mana BJP yawgiba du party democracy ni everyone can choose but moi political party no dugi wane hanging wafam di premchand kano se khoi gi husiki Sri Khemchand na chief minister oraga manipur gi irang si lusin gadori pra yes aduga moina Sri Khemchand legislature wing party khali sigi maram china karigino ani thongna kun yengbe karigino bada se akhoi manipur gi irang si loisan gi hai taragadi karamba chief minister ama change have matamda politically yamna committed oiba aduga manipur sibu shanti purukna bagi damakta mathwai senga thamoi sengna hona jaba aduga center na haire ena su hekta akhoi gi manipur gi integrity de kaiga daba laiminari ba akhoi gi chakano dagi koi chei lising ani hum dagi na leminare ba adagi adu khara thenga ba chei chani chahum gi mamang dagi leminare ba koi gi community tongan ba sing sigi marakan nuksi sana ba propangam ba aduga masidai sida khena ba thamdana aduna jadugi jatani aduna adugi jatini haibagi khena ba amata thamda mongda magi political will amaga loina center gi interference mawa lodaba ama changa kanda state ki federalism gi magi koi gi magi state list piriba magi provision do ning ti jana chalai ba ngam ba dugumba sia committee chief minister amari change ba ozana budi mayam haibi ri sing do hoi moi loina mak hari ba kano se quality si loin chelam be ba adu why they say that center na khalak pa leader da koi inni na chakri ne ba aduragadi center na khalak pa leader da inni na chatli ba kangu duna center na khalaba matumda mabu natraga mahak pu koi gi center gi kano sida ya brai makata ba oh magi center gi keno sida akhoi gi center na interference torokpada ma keno to ngam gada madu kamai tackle tawduri akhoi na mangna khangna wa fama madi central government na manipur gi issue se yam seriously logde makhoi na logda ga maram oyakanda suspension of operation unconstitutional oiba India ki constitution the piriba provision sing nathai rakanda suspension of operations is signed to remember
all right about NSNI ga keno ga di moidi keno tan baneba moidi sovereign state ma tan baneba sovereign state taliba kanghu duga wari sana baduna another means ni Indian constitution gi manung da constitution piba provision gi makada akoi gi separate administration natraga union territory piu haina demand toriba kanghu duda AK47 paihan ba yai na piriba potsibu karamba technique no karamba keno no ba madagi area duda akoi gi keno sida support tawraga leiraga akoi si kari ja duna ni su khangim na tro khoi aduna adugi da sum sathal le kanda Sri Khemchand hapa ise Sri Khemchand na kayam ningtamna Manipur state ki chief minister oiba ngamgadage masagi concurrent list ki wafam lakani adagi state list ki wafam lakum matam adudagi union list ki wafam lakum matam union list ki tawga magi state list federal structure da piriba magi tawum thokpa thabak singdo ma kano tawbu ngamgadraba for example Mana chief minister oiwe khalasi chief minister khalasi ma hayeng chusampur chatpa ngamgadra security na thingoi security na thingbada ma changba ngamgadra maramdi matam amagi chief minister former chief minister Sri N Biren Singh na khoi bom thadarakpada yamna kanna sokpun tang nangba mafam do adurai du mana changchen da hona matamda as per the kanogi home ministry dagi order na ma bok to thing here adugadi direct interference tawrakanda akhoi governance to gaina ba dum moisu sinbada amane aba aduna hujik lai di akhoi na kari gi damakta popular government ama pame hai matam da akhoi popular government si lairagadi akhoi gi si santi orakani lairiba akhoi gi proxy element sing si takthokini adugadi lairiba akhoi gi su hariba illegitimate oiba ko chung masu hariba pose abrogate takthokanda hoi moi legislation no moi do local education to moi kano to student protest to rally chalu kachu kaide rally se par no moi pa ba yari go phone le akoi ko ko mi ngarang nan chat ki ba rally du kana na no moi pa ge kana thang pa ge karam ba khoi head speech law ba ge lichai pa ko yong lit aduni yam santi win khoi gi to we ba adu maina santi we ba mo to moi su moi demand do ta lo ba democracy ni demand tan ba da khoi kem thing de but Nongoi kapaga mi halaga koi nampu da munni hai bagi demand da saugatli hai base ab koi event kaya da incident kaya da khangrabani nganu kongi dada nongoi bom phuma maga tori du security da nga ga leiba mafam maga da phuma mimni madu moi support yaw dargadi moina support tawdri ngamoi ba aduna hiding iba wafam di laiba pochida hapa iba Anoba chief minister high legislative wing leader say sina hayeng mana thabak taw matam da ma se madi moina khanbiraga chakani moi ma se dai khal chakibna teba moina khanbiraga kan tawbani na chakibani na mana kayam kano man manting thokpa chief minister moina thabak tawba ngamgadage ado mana state punma konsan bangam dori bra ado plus center gi interference da mana madu thugai ngamgadori ba hai pot tu neba because democracy gi khanbam thokpa niyom du pungthu thugai rakanda moi gi chatnabini na moina khalakpa pot ni na moina haibadu dum inbagi ingadabani haibagi pot amadi adum leiba dumaina taweba aduga amana election kano se sarkar se semagasu it is only akoi chahi amaga makhai phadre ko aduna by October November da kano tholakani notification tholani adedi code of conduct leigrani ada tha taret sida say for example thatre dipan sida chahi amada governor ngam do photo governor central ruling na governor directly without any political interference me makakni madugi potung ngam do photo ma thatre te kamai losinduno losindraga di BJP gi live kari oigani siam chong hangbi aw form ne ba adu masi ha he na ina Khemchand si Sri Yumnam Khemchand ma khalak pada he is perhaps the first person to visit ko khoi gi kuki gi kano kem relief kem changaga moi wa pa nainaru ba mi makhakni yamna kano gi khenabadi tham tham do mi ni hani poti mana tawni pot da somde pirak do interference tuna magi kano singam gaduri ba ha wa phum duni da
yam san tham video jana ai kanu si dong lak che oza huji akoi mayam ama huji ki matik chaba mayam su lady heavyweight mayam ama si thana makan da koi Khemchand se la e duna what center gi meeting degi what makes koi gi Khemchand se different from the ngasai gi previous leadership ha duni aduna ma huji ki oza mai bon se thambi ki ba hai ba thabak thora mayam se pang matik chana pang thok tana ma si se akoi mai pang lotion bangam da ta de achok bo hangam la ka dorim ni kamai thambi ni oza huji ki hai hangbiri bo wahang do what makes the central leadership ko choose Khemchand as the leader ko aduneba adwai da di madudi there is a prerogative ko adu natabada aina ma haijege ba hujiki Khemchand akoi Yumnam Khemchand sina leader khala na mana chief minister oigadori si aina haijegre thatre nipan muktani mana kan to du chadi court of conduct lak dori ni governor na chahi ma chupna ko magi rule chahi ama phajilak pasi bawda loishin bangam daba sigi thodok se Sri Khemchand gi matam sida lotion gadori bra lotion bangam gadra hai se acho wang am oine ba it's a litmus test for the BJP karigi no hai matam da if he fails kanona Sri Yumnam Khemchand na magi matam sida akhoi gi restoration ngasai gi IDP gi bu oiro natraga na ngasai gi santhok chansin yanadri basing sigi bu oiro adagi yung kai flatten tawgiba mayam sigi kano package ka lawtho han na ba khona na ba gi adu bagi thabak ngang ga oiro more da khoi gi mi mayam leiba yadriba maithei mayam chela ga karba mayam tawba yadriba hingna ba gi lambi taliba mayam se masig se ningthi jana purak pangam daba amu oi taragadi BJP gi tha taruk sida ngamdar taragadi hanadagi sauraga leiri sina kamai to ga BJP gi popularity se khangan namu popularity se sagat pase except ma ga nakna mi khara da kana ba pi badi yai natraga ministerial colleague laktori sing du gi marak ta kana ba khara phang ba yai ama to ba yai to not every Manipuri is happy hujik se ko moi loi sauri ba aduna tha tare sida koina popular government why the people are expecting a popular government kari man gi no da ham gi du khoi hoi mai pakhidre adudagi di madudai du da constitutional provision mayam ama fracture to gi ba yaudna madugi remedial measures ama oina PR si thamak pane ba thamai ba PR si keno ate to policy le be do real keno di constitutional measures sing do crumble to riba sing do mending to na ba thamak pa pot ama khak ne ba hai ba PRC thamak pasi da ngam gidra bane ngam dana thami ne ba ngam dana lari ne men to ngam dri ne ba constitution nga ko ngam dri ne ba citizen noina treat to ngam dri ne ba Manipur gi miam se lambi sat pa da thingi bani adagi karbar to thingi bani mi miam ngawr bane ba sigi hari ba multiple issue miam se hari ba tha taruk sida Sri Khemchand sina chief minister oire na khallaga su madurai du da mana lokhot pa ngam gadra center na madu da mateng pangsilaga to gadra aduga if fail BJP gi mai kari hoigani asaw me amam ne hena lei bani hojik su phane amda adu tawra bakta moina akhoi kaihan gi bani na sawr kanda akhoi mo irang horok pa yana lei bani ba because there is a saying akhoi oza sana jawna haibi ram ba lei ko leaders na fail ora ba civil society na fail ora ba government na kem to ngumaktra ba ko thausaraktra ba it is the people who should go stand up together and fight for our existence see haibiram ne ko adwai da ne ko ne lak tu se aduna this is a litmus test for ko gi Sri Khemchand adwaina ai haijeki okay sir oza kano dam lak chigi oza atien khaba matam sida oza mai bon gi am phasaba praja mayam se nuji popular government chim lao peer government se we are not satisfied with the peer government aduna popular government lao haire bandana bathana inthok tab with the cooperation and support of the people praja mayam su ngam gada buni ngam han gada bni have da koi gi pura support se pira kanda tawragadi basi se oithok pai changchilak pai yana bagi adugi lambi dum so jan tak pi de duna atena matam sida oza mamang chahi pha dore akoina leiram ba hani government ki magi tawki ba thabak tharam sing ure failure su ure PR government la PR government da gi magi mana pangthok pa development gi wa kai ka khra su ure aduga akoina pami resolution towards the resolution of the ngasai conflict sedaida the my part of failure so koina ure ujilem hori ba matun 27 the election gi amuk laide si pose aten ba matam sedaida ozagi mot oina ai kana tawjege thambi oza lotion bese ngam gani na khatang akogi maximum kan changchilak ngam gani habi thasa belai to ja thasa badi ko hana haigre center na tawgi haragadi hafta bharoi no bharoi nini bharoi lotion ne na let's forget about it
Mabu legislature wing ki BJP ki leader kan grabnina soidana ma chief minister oirabi yai habasi khudimaki expectation ni koloi thajina re haitare aduga ma wasak lorba matung dadi honorable chief minister harakadoribni the kino spam jam tele ten benana mana chengadoriba khoi lamjen se hana chelamba sang dagi triple times chen ba chage thabak se loisan gi haitare gadi thangja suti leribasi su sa khoi emergency situation gi type amukhakta tabak official staff sing tabak yam ton ba ma changi office ki me am si khoi somewhere corruption ki pot multiple issue me am si tackle tong na ba pot me am changi ba aduna aina chief minister oidoroni na as a journalist urapa mamang da ugi ba chief minister mayam koina khabar da laka ire su tabi da me am thengna ki khabar ire ga tabi ga khoi constructive criticism ne na lobi da minister mayam su thengna ki aduga madu ki pot ki mayo ka akoi nuksi da da iri ni haiba ki pot adum thengna ki akoi na zom to ugi driba minister sing haib tare moina akoi ne hek to pot se aina yam kanna honorable kano chief minister oina wasak lobi ro matung da di kano se akoi ki miyam gi akoi da leriba society se da leriba miyam gi dissenting voice kudimak se yekna bani na khanbi gano madu phajana naina biu center state relationship se masi nikki jana gyan taraga he should have the guts to challenge anything that violates the center state koigi relationship ki norms sing se madu fight to bangam na magi kano se leibiu madu leinaba gi damakta kamai to ge da magi advisor kano me am se khoi de leriba scholar leri university gi ahe scholar me am leri aduga university na tabada gi su tongan ba koigi local level lo work to ba social worker me am leri community gi leader me am leri sometimes makoi sing sina piba idea ko makoi mana ningthi jana critical ma makna gudi loina yengam wadu magi tim semaga thamaga mayam du loin toraga afawa part sing do solution gi afawa part me am pinari sing je local laga thabak to onthok pada koi gi delay to da badi am tuna pang changsin na ba hoda view haiba kanomo ijage aduga amana newspaper de iriba article newspaper de iriba report anything it may be magi mayukta isunu magi kanoda mana to the pen the body isunu iriba khudimak to madu it's an advice for him or the articles in the iriba comments in pen driba mayam togom thokpa togdriba mayam the loyal loksan biraga madu analyze toraga magi team mama semba ma changi madu toraga adusu madu tabir kanda thabak to onthok ngamna ba hoba gai du haibene ko on yam thuna hona bi ba aduga number last point na ina yam sangna haru bai su daka oide chief minister gi office gi akoi kari thabak tori se akoi khangningi government na aduna every weekend se there should be at least one press cut briefing over the development what has been taking off adu not necessarily chief minister makna haidragasu magi pa gumba maga nakna ba adu magi secretary gumba amana tori mana haragadi yam phare chief minister oragadi adum aduga hena detail oina haina wi namukta magi akogi magi kano secretary do person secretary duna press briefing je hafta khudingi laukhaliba development sing sigi akoi miam khangnaba maduma kano to honba to biba ma changi adumaina session amakak ai kagumba honorable chief minister sina chief minister oina yam thuna wasak pi taragadi aseng ba koin tajabadi tang mari natraga manga da haibani asi ahumne hayengumba dilogado male aduna ada area tu da kano sing se local level thabuk sing do every kano de mai makha leibani na mana madu gi press briefing toraga development se kari no se miyam da khangan na hona biu aduga last but not the least akoi gi leiriba akoi gi sida leiriba kano sing sigi khabar de ireiba even theater da produce toriba koi theater is a producer is critical thinking actani adugumba adagi awa china adagi sumang lila da adagi cinema drama these are all mass media in a form another sense ko aduga makoi gumba da piriba kano sing sisu study phajana tawbirakanda masigi mayam si naniko society si solli se masi phajana khadhawa ngamba adugumba mi mo yam sauganba mi oibase hector mina ba hairadi madu hector negative thinking gi pochima handaki mana chimi story ba thatere sida adu low lai taragadi lamjin cheng bada thinjagani solve to du wagani ngamren biu center na kayam support to wi ke du su ye biu center na hu support to ragadi khoi di dum kai bini na
ꯑꯩ ꯁꯤ ꯈꯛꯇꯪ ꯂꯥꯁꯇ ꯍꯥꯏꯖꯒꯦ Okay, sir. Yam fazaba wafam thambire ozagi as a senior journalist with years of experience yam constructive and akoigi practical over suggestion mayam chu thambire kamaina 10 khara matam asigi manung effectively work to ge hai taragadi khara pangthok pa ya ba thabak sing hai tare ozaka